النحل की आयत नंबर 90 दगी खुतबा तो सुनबा आयत तो नहीं मसी अर्थ खंग नबी यंग أعوذ بالله من الشيطان الرجيم بسم الله الرحمن الرحيم إن الله يأمر بالعدل والإحسان وإيتاء ذي القربى وينهى عن الفحشاء والمنكر والبغي يعظكم لعلكم تذكرون وأوفوا بعهد الله إذا عاهدتم ولا تنقضوا الأيمان بعد توكيدها وقد جعلتم الله عليكم كفيلا إن الله يعلم ما تفعلون تسيغنا مك الله نا حكم توبيبني ويل نبا سي خطبة سون آياتني كو توينا تسيغنا مك الله نا حكم توبيبني ويل نبا لمچت فجنبا أمسون مري متا سيندا پينبا أدوغا थिंगबीबनी अकाम लिचत फत्तब लमचत अमदी मी ओट नैबबु पौमेन बीबनी माना नखोयदा नखोयना खंथजना सिगिसी अल्लाह ना हुकुम तौबो ऑर्डर तौबा सिगी लमचत सिगिसी नेबे मरु ओइरिसी यामर ओइबा सि काइबा कांदा सि तौदब कांदा गुना अचौ ओइदौर सोलिम नमाज ममदु बेरा चलकदौर सि दुनिया से शांति ओइदौर बसिगी पोछि सिगी से थादोकपदैनि अल्लाह ने हुकुम तौबीबनी वयल चुमनब अहानबदा वयल खुदिम अद्रगी लमजत फजनबा लमजत से फजनबा अनि सुबदा अमसुंग मरी मता सिंगदा पीनबा अहुम सुबा लमजत फजनबा लमजत से काम फजनबा हंगबा याव पोनते लमजत फजबि इंसान से खंगेबा लमजत फै फते है मसाना खाएंगे कर्म तो तो अगर चल पता वो लगे थे लोना खाएंगे मिसी नाउ तो दियो अमसुंग मरी मता सिंग द पीन अपसिन अहुम सुबद लेरे को अदुगा थिंगबी बनी अकाम बलिचत सिमी खंगदराने बुद्धि लेबम खै लोइन खंग फत्तब लमचत अमदी मी ओट नैबसी पौमेन बी बनी माना नखोयना खंथजनब मपुंग फाना पांगथोगो अल्लाह तौखिबा करार नखोयना करार तौख्रबदी ओ थाजरबसिंग थुगाइगनु वसकसिंग मखोयदुबु चेसिल हनख्रबा मतुंगदा अदुगा नखोयना ओयहनख्रबदा अल्लाहबु नखोयगी जमीन हाइदि साखी अल्लाह पंदन होयन वसख्रबा वदा तौख्रबा पोतु अल्लाहबु जमीन ओयहनख्रबदु अदु थुगाइगनु तसेंगनमक अल्लाह दि खंगबनी नखोयना तौरिबदु मागी लंगदु तासिंदुना मपांगन कलहल्लबा मतुंगदा अमुक मचोय हंदोक हल्लिबी नुपी अदुगी मतौगुम ओइगनु सि परमान फजब परमान नुपी हल्ली यावबा यावदे फोम से खांगेबी यावदे दी अंदर काइजर के मनुदा हाइबो पोनतेबा सिदा सिगी फोम से यावरी नकदत हाइबि नुपी सिनबा गजलहाद हासिन नुपी ने सिसी करिनो या स्लोरबा से आतो लोइदे मागी लंग तासिंदुना मपांगन कलहल्लबा मतुंगदा अमुक मचोय हंदोक हल्लिबी नुपी अदुगी मतौगुम ओइगनु नखोयगी वसकसिंगदु नखोयगी नरकता नमथाक तौनबगी पंबै ओइना सिजिन्नदुना जाति अमना अमदगी मसिंग हेनख्रगनी खंदुना सुपनगी चांग यंगबनी नखोयबु अल्लाहना मदुगी मरमना सोयदना माना मयक सेंहनबिगनी नखोयदा अमुक हिंगत हंबिगदब नुमित्ता
ꯅꯈꯣꯏꯅ ꯃꯣꯠ ꯈꯦꯟꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯪꯗꯨ ꯊꯥꯡꯖꯤꯟ ꯇꯥꯔꯕ ꯃꯇꯨꯡꯗꯅꯦ ꯃꯇꯝ ꯑꯃꯨꯛꯀ ꯊꯨꯒꯥꯏꯕ ꯍꯥꯏꯕ ꯄ꯭ꯔꯃꯥꯟ ꯑꯃ ꯄꯤꯔꯤꯁꯦ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯝ ꯑꯣꯏꯔꯨꯅꯨ ꯍꯥꯏꯕꯅꯤꯗꯅ ꯑꯗꯨ ꯁꯤꯒꯤ ꯑꯔabꯇ ꯑꯃ ꯂꯩꯔꯝꯃꯦ ꯅꯨꯄꯤ ꯑꯉꯥꯎꯕꯤ ꯑꯃ ꯑꯗꯨꯗꯨ ꯍꯥꯏꯁꯤ ꯂꯪꯁꯤ ꯆꯥꯛꯑ ꯃꯇꯨꯡꯗ ꯊꯥꯡꯖꯤꯟꯁꯤ ꯅꯥꯏꯔ ꯃꯇꯨꯡꯁꯦ ꯐꯖꯅ ꯊꯥꯡꯖꯤꯟ ꯇꯧꯔꯒ ꯀꯩꯅꯣ ꯊꯧꯔꯤ ꯇꯥꯕ ꯈꯪꯗꯦ ꯐꯤ ꯁꯥꯕꯈꯪꯗꯦ ꯁꯥꯔꯛꯀꯗꯧꯔꯤꯗꯅ ꯑꯗꯨꯗꯤ ꯂꯣꯏꯅ ꯇꯥꯕ ꯂꯣꯏꯔꯒ ꯐꯤ ꯁꯥꯕ ꯌꯥꯕ ꯃꯇꯝꯁꯦ ꯁꯤꯁꯤ ꯂꯣꯏꯅ ꯑꯃꯨꯛꯀ ꯃꯥꯗꯤ ꯉꯥꯎꯕꯅꯤꯅ ꯑꯗꯨ ꯂꯣꯏꯅ ꯍꯟꯗꯣꯛꯄ ꯑꯔabꯇ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤ ꯄ꯭ꯔꯃꯥꯟ ꯄꯤꯔꯤꯅ ꯍꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯈꯣꯏꯒꯤ ꯂꯝꯗ ꯁꯥꯔꯛꯏꯕꯅꯤꯅꯁꯨ ꯔꯥꯟꯁꯦ ꯑꯗꯨ ꯚꯥꯞ ꯇꯥꯕ ꯉꯝꯕ ꯄꯣꯠꯅꯦꯕ ꯅꯨꯄꯤꯗꯨ ꯈꯪꯉꯦ ꯑꯗꯨ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯒꯤ ꯁꯥꯟꯅ ꯅꯨꯡꯖꯨꯜꯗꯨ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝꯕ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯃꯆꯦꯠ ꯃꯆꯦꯠ ꯐꯖꯅ ꯏꯃꯥꯟ ꯄꯨꯔꯛꯑꯦ ꯑꯩꯁꯤ ꯏꯃꯥꯟ ꯄꯨꯔꯛꯇꯅ ꯑꯩ ꯊꯕꯛ ꯑꯐꯕ ꯇꯧꯔꯅꯤꯅ ꯋꯥꯗꯥ ꯇꯧꯔꯦ ꯋꯥꯗꯥ ꯇꯧꯔ ꯃꯇꯨꯡꯗ ꯏꯃꯥꯟꯁꯦ ꯑꯜꯂꯥꯍꯅ ꯄꯨꯔꯥ ꯆꯦꯛꯁꯤꯜꯍꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗꯅꯦ ꯏꯃꯥꯟꯗꯨ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛꯇꯨ ꯇꯧꯕ ꯃꯆꯣꯏ ꯇꯥꯍꯟꯕ ꯄꯔꯃꯥꯟ ꯌꯥꯝ ꯐꯖꯕꯅꯤ ꯏꯃꯥꯟꯗꯨ ꯃꯆꯣꯏ ꯇꯥꯍꯟꯕ ꯃꯆꯦꯠ ꯇꯥꯍꯟꯕ ꯁꯤ ꯃꯆꯦꯠ ꯇꯥꯍꯟꯕꯁꯨ ꯌꯥꯎꯔꯦ ꯂꯪꯗꯨ ꯀꯥꯟꯅꯔꯤꯕ꯭ꯔꯣ ꯁꯥꯕ ꯌꯥꯒꯗ꯭ꯔꯥ ꯑꯗꯨ ꯂꯪꯗꯨꯅ ꯑꯗꯨꯅ ꯀꯥꯟꯅꯔꯣꯏ ꯑꯗꯨꯅ ꯃꯆꯦꯠ ꯇꯥꯍꯜꯂꯦ ꯏꯃꯥꯟ ꯍꯥꯏꯕꯗꯨ ꯂꯩꯔꯣꯏꯗꯅ ꯐꯪꯕꯩ ꯃꯔꯝ ꯑꯣꯏꯕ ꯉꯝꯃꯔꯣꯏ ꯑꯗꯨꯒꯤ ꯃꯤꯗꯨ ꯑꯣꯏꯗꯅ ꯇꯧ ꯂꯝꯆꯠ ꯐꯖꯅ ꯆꯠꯂꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯥꯏꯈ꯭ꯔꯤꯁꯤ ꯅꯈꯣꯏꯒꯤ ꯋꯥꯁꯛꯁꯤꯡꯗꯨ ꯁꯤꯗ ꯑꯃꯁꯨ ꯌꯥꯎꯔꯤ ꯅꯈꯣꯏꯒꯤ ꯋꯥꯁꯛꯁꯤꯡꯗꯨ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯅꯝꯊꯥꯛ ꯇꯧꯅꯕꯒꯤ ꯄꯥꯝꯕꯩ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯖꯥꯇꯤ ꯑꯃꯅ ꯑꯃꯗꯒꯤ ꯃꯁꯤꯡ ꯍꯦꯟꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯀꯁꯝ ꯆꯥꯈꯤꯕ ꯀꯁꯝꯒ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛ ꯇꯧꯒꯅꯣ ꯀꯟꯅ ꯀꯥꯔꯕ ꯀꯁꯝꯗꯨꯗꯤ ꯄꯥꯡꯊꯣꯛꯑꯕ ꯁꯤꯗ ꯖꯥꯇꯤ ꯑꯃꯅ ꯑꯃꯗꯒꯤ ꯃꯁꯤꯡ ꯍꯦꯟꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯇꯧꯒꯅꯨ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣꯕ ꯁꯤꯒꯤꯁꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯀꯁꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯂꯥꯏꯕ ꯊꯕꯛꯁꯤ ꯇꯧꯈꯤꯕ ꯇꯥꯔꯗꯤ ꯀꯁꯝꯗꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯐꯦꯜ ꯑꯣꯏꯔꯅꯤ ꯑꯦꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯣꯏꯔꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯐꯦꯜ ꯑꯣꯏꯔꯅꯤ ꯑꯩꯈꯣꯏꯒꯤ ꯗꯨꯅꯤꯌꯥꯒꯤ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤ ꯃꯥꯡꯉꯅꯦꯕ ꯑꯗꯨꯅ ꯀꯁꯝ ꯆꯥꯈꯤꯕꯗꯨ ꯊꯨꯒꯥꯏꯔꯦꯕ ꯑꯩ ꯀꯁꯝ ꯆꯥꯔꯁꯨ ꯑꯗꯨ ꯀꯁꯝꯗꯨ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯃꯔꯩ ꯑꯃ ꯇꯧꯋꯦ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯃꯔꯛꯇꯗꯤ ꯇꯧꯅꯔꯤꯗꯅ ꯍꯥꯏꯗꯤ ꯈꯔ ꯊꯨꯒꯥꯏꯕ ꯌꯥꯕ ꯂꯩ ꯑꯩꯈꯣꯏꯗ ꯁꯣꯛꯇꯅ ꯑꯗꯨ ꯑꯗꯥ ꯇꯧꯅꯗ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄꯅ ꯑꯩꯈꯣꯏꯗꯤ ꯀꯥꯟꯅꯕ ꯑꯐꯕ ꯍꯦꯟꯈ꯭ꯔꯅꯤ ꯑꯩꯒꯤ ꯋꯥꯁꯛꯇꯨꯅ ꯋꯥꯁꯛꯇꯨ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠ ꯇꯧꯔꯅꯤ खल्लगा अदुनी सगै नते ये अरबा में उम्मती है जाति में दे जाति में ना हिन करी है कोई हेलो तो भी आदि खल्लगा अदुमना तौर कसम तो थुगाय रो कसम चा हरदी कन्न चाखि ब कसम ओर सचाना बाद तो की है चेक्सिल मतुम हाय दन सा ꯑꯩꯉꯣꯟꯗ ꯆꯣꯛꯄꯗꯕꯨ ꯑꯣꯏꯔꯁꯨ ꯁꯥꯒꯩ ꯆꯣꯛꯄꯗꯕꯨ ꯑꯣꯏꯔꯁꯨ कसम दु चेक्सिल ब ओर दी हाय ब माय दी हां आज ताउने कसम दु चेक्सिल बगी मतुम द बाद तो की हाय चेक्सिल हल मतुम द हाय अरे कसम जी सुम वखल ओर कसम चा ब सुम वारी दस कसम चा ले दना अलान खंगनी है कसम नत्रो किसी बीसी वारी साब का अलान खंगने तुम दी भी याव जना अदुम बुतु नत्ता सब चाना कसम चा से सिसिदि बंदो चोक अलान फादे न तो याव ꯑꯩꯈꯣꯏꯒꯤ ꯀꯣꯝꯗ ꯆꯣꯞꯄꯅꯦꯅ याव बन तर आदल ओर चा ब कसम से सिदि अलान फादे ꯑꯩꯈꯣꯏꯒꯤ ꯀꯣꯝꯁꯤ ꯆꯣꯞꯄꯅꯦꯅꯁꯨ ꯊꯨꯒꯥꯏꯕ ꯌꯥꯗꯦ मा वाद चेक्सिन न ब बान अलाद कय दो वाने अदुदी कसम अलान ꯑꯩꯈꯣꯏꯒꯤ ꯀꯣꯝꯁꯤ ꯖꯥꯇꯤꯁꯤ ꯆꯣꯞꯄꯅꯦꯅꯁꯨ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯆꯥꯡꯌꯦꯡꯅꯦꯕ ꯁꯤ ꯑꯁꯨꯝꯅ ꯇꯧꯒꯦ ꯅꯤꯡꯕꯤꯔꯝꯂꯕꯗꯤ ꯑꯜꯂꯥꯍꯅ ꯃꯥꯅ ꯁꯦꯝꯕꯤꯔꯝꯒꯗꯕꯅꯤ ꯅꯈꯣꯏꯕꯨ ꯖꯥꯇꯤ ꯑꯃꯈꯛꯇ ꯑꯣꯏꯅ ꯇꯧꯅꯤꯡꯕꯁꯨꯡ ꯆꯦꯠꯅ ꯂꯦꯞꯈꯤꯕꯗꯣ ꯐꯣꯡꯗꯣꯛꯄꯗ ꯊꯃꯣꯏꯗ ꯆꯞ ꯆꯥ ꯂꯦꯞꯈꯤꯕꯁꯨ ꯂꯥꯎꯊꯣꯛꯇꯕꯤꯗ ꯑꯗꯨꯁꯨ ꯑꯣꯏꯔꯝꯃꯅꯤ ꯑꯁꯨꯝꯅ ꯇꯧꯒꯦ ꯅꯤꯡꯕꯤꯔꯝꯂꯕꯗꯤ ꯑꯜꯂꯥꯍꯅ ꯃꯥꯅ ꯁꯦꯝꯕꯤꯔꯝꯒꯗꯕꯅꯤ ꯅꯈꯣꯏꯕꯨ ꯖꯥꯇꯤ ꯑꯃꯈꯛꯇ ꯑꯣꯏꯅ ꯇꯧꯅꯤꯡꯕꯁꯨꯡ ꯃꯥꯅ ꯂꯪꯐꯩꯅꯍꯟꯕꯤꯕꯅꯤ ꯃꯥꯅ ꯂꯪꯐꯩꯅꯍꯟꯕꯤꯒꯦ ꯅꯤꯡꯕꯤꯕꯗꯨꯕꯨ ꯑꯗꯨꯒ ꯃꯥꯅ ꯂꯝꯖꯤꯡꯕꯤꯕꯅꯤ ꯃꯥꯅ ꯂꯝꯖꯤꯡꯕꯤꯒꯦ ꯅꯤꯡꯕꯤꯕꯗꯨꯕꯨ लोग मुसलमान पुनः ओहेंगे खल्लादी लोग ना हम खतो है लगा इतलासो इतने थंबे यानी मंगुदब नहीं है जो अल्लाह ने परखाई आई ने परखा अल्लाह ने आई ने परखाई दम के सेम बनेगा हम नाम के खेले हेलली बसे परखाई दम के इंगे ने सेम बनेगा ꯑꯁꯣꯟꯕꯗꯨꯁꯨ ꯄꯔꯈꯥꯒꯤꯅꯤ ꯑꯔꯤꯡꯕꯗꯨꯁꯨ ꯄꯔꯈꯥꯒꯤꯅꯦ ꯑꯅꯤꯃꯛꯀꯤ ꯂꯧꯗꯣꯔꯤꯕ ꯁꯤꯗ हिदायत पंग बहादी के अल्लाह ने पाम जो हिदायत पंग दम ने
يدل من يشاء عن بامبودو عن لمن علي يهدي من يشاء الله بام الله بام بس كرم بمتم ده الله بام का हिदायत علي नत्रगा हिदायत फंगंदे है इसी कुरान दे यार ना तो मिशन भी हिदायत फंगंदे अल्लाह ला यहदी القوم الظالمين hay thakte hinjil amatam dadi Allah na mahali Allah na cara mahan barata adum masana mahan adunya Allah mahali soidana makki nakhoida wahang tawgani nakhoina lepa leitana tawkhiba dugi lepa leitana sathari thawang haktani si sizin naganu nakhoigi wasak singdu namthak tawnabagi pambai oina nakhoigi narakta natrabadi nanthugani nakhongdu maduna chetna lepjaraba matungda aduga phattabagi mahau tangani taibangsida nakhoina mibu thaidoklu Allah gi lambi dagi aduga nakhoigi oigani chauraba dandi akhiratta mi ama kanu hayam habidagi mi si mang khen khalon ma hay ki haiduna adur di madu lem Allah na lem thane khal Allah hay aina madu mi di lem thane khalonu ma adu phatta apha am degi man thuri tabtu hay am kana thing hidu aduga Allah thagani kra di kanu musne ba Allah hay दुनिया से सदा पीबा यावर सिदी जरा हाय सिदी चेना लेप्चर मतुंग फत्तगे महाउ तंगनी हर सि ताइबंग सिदा अदु आदसु चौरबदंदी ओइदो सिन्नदो कनु अल्लाह दा तौखिबा करार ममल खजिक तंगा तसेंगनमक अल्लाह गी मनाक्ता लैबदुने हेन फबनी नखोइगिदी नखोइना खंगजरबदी अल्लाह दा तौखिब करार दे खोइ मसक खिम नत्रो अशहदु अल्ला इलाहा इल्लल्लाह सिगी आके सिंग साहित्यो यान फबमी वरदी Jangan arti hamil yang mana, jadi macam hamil wana sih, yang lain itu arti cinta wana sih. Ekor di sini tu imi kota kota tengah ini rupa mangga taragi nanti khajik tanggi. Ekor itu orang kibar ada sini tu eba. Adu ni sih rahai sih. Akhirat ki kari ni, hiana fabane. Allah menakta lagi tu ni hen. नखोगी ननाक्ता लैरिबदुदी लोय खिगनी अदु बो अल्लाह गे मनाक्ता लैरिबदुदी लोय नाइदबनी सोइदना म इखोइना पीगनी थाजब सिंगदा मखोगी मना ख्वाइदगी खांगजब सिंगदा मखोगी मना ख्वाइदगी फबदुगी चांगदा मखोइना तौजखिबदु अदुना दुनिया से जों थोंगनो इखोइदि सिदा मोयल तौनरको विचार तौनरको जों थोइमि गइना anu ini nama dunia fani lah bersih rasa. Ini nama dunia fani itu. Karena kumbana apa betul orang nipa orang bersunupi orang bersuatu gamana thajaba amasu orang. Allah nasoi dana mak lelhan bigani mabu apa punci ama taibang sida. Aduga Allah nasoi dana mak pibi gani makhoida makhoigi mana akhirat tak faida ki fabadugi changda makhoina tawjiki badu. Sigi sisi le juan thua amadi phangdre dana ada. Ailang ano? Kanana? Aduna nakhoina Quran thi thaba matamda changja pham lawjaw Allah da ngak sen bina ba tan thokra ba shaitan dagi. Auzu billah solo harsi. Aduna ay ta thre ye maha da. Ha, den aduna di aduna ba. शैतान दगी अल्लाह की पना नीजब सी औज़ु बिल्लाह सुन बसे कुरान सुन बदसी सुन में तंदा औज़ु बिल्लाह सुनी से तंगाई थे दे अल्लाह हुकुम दी जाता है अल्लाह हुकुम पांग तो बिल्लाह में शैतान रजीम कुरान नहीं ना मत हमसे औज़ु बिल्लाह कुरान नहीं फिर ज्यादा तसेन नमक लैतबनी मागी शक्ति थाजब सिंगी मथक्ता अमसुम बखोईगी रक्ता थाजब थमजब सिंगी मथक्ता शैतान की शक्ति केम लैते हो शैतान ना ख्वाहिश की है अटैक तो उसी कुरान से करने कुरान से देने मां हां लेते सो अल्लाह ने है बिसी कुरान नहीं ला ला ने है बिसी कुरान ओरिम तो तौरात इंजील वाली और कुरान ला जो इसमें बा जाता हुआ है जी हर जी मोहम्मद हर जी उधर न तो अल्लाह ने हर जी कुरान न तो अब मान के हाला ने निकाल तो है थाजब हम औजके औज़ु बिल्लाह सोलगा अल्लाह दा थाजरिबा थम्मेबा ऐसी मतुंगी नि चली मथक्ता अदुई मी सिंगे मथक्ता दी शैतान की शक्ति लैते बा
ꯑꯗꯨꯒ ꯁꯛꯇꯤ ꯂꯩꯕꯁꯤꯡꯗꯨ ꯃꯈꯥꯗ ꯍꯥꯏꯔꯤ ꯃꯥꯒꯤ ꯁꯛꯇꯤꯗꯤ ꯁꯨꯞꯅꯒꯤ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯕꯁꯤꯡ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯂꯤꯆꯠꯁꯨ ꯆꯠꯄ ꯃꯉꯣꯟꯗ ꯂꯣꯏꯅꯕ ꯊꯪꯖꯟꯕꯁꯤꯡ ꯑꯗꯨ ꯈꯛꯇꯗꯅꯤ ꯃꯤ ꯑꯣꯏꯔꯣ ꯖꯤꯟ ꯑꯣꯏꯔꯣ ꯁꯩꯇꯥꯟꯁꯦ ꯃꯥꯅ ꯍꯥꯏꯕꯗꯨ ꯏꯜꯂꯨꯔꯕ ꯑꯗꯨꯗꯤ ꯁꯛꯇꯤ ꯂꯩꯔꯦ ꯃꯥꯅ ꯍꯥꯏꯕꯗꯨ ꯏꯜꯂꯨꯗ꯭ꯔꯕ ꯑꯗꯨꯗꯤ ꯁꯛꯇꯤ ꯂꯩꯇ꯭ꯔꯦꯗꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯨꯗ꯭ꯔꯗꯤ ꯍꯥꯏꯕ ꯏꯜꯂꯨꯗ꯭ꯔꯗꯤ ꯁꯩꯇꯥꯟꯗꯤ ꯁꯩꯇꯥꯟꯒꯨꯝꯕ ꯑꯩꯈꯣꯏ ꯅꯛꯁꯟ ꯃꯥꯔ ꯋꯥꯈꯜꯗꯨꯁꯨ ꯌꯥꯎꯔꯤꯕ꯭ꯔꯥ ꯋꯥꯈꯜꯗꯐꯥꯎ ꯇꯣꯡꯕ ꯉꯝꯃꯤ ꯍꯥꯏꯕ ꯁꯩꯇꯥꯟꯁꯤꯗꯤ ꯈꯜꯍꯜꯂꯤꯕꯅꯦꯕ ꯐꯖꯍꯜꯂꯛꯀꯗꯧꯕꯅꯤ ꯃꯉꯣꯟꯗ ꯏꯜꯂꯨꯕꯗꯣ ꯏꯜꯂꯨꯕꯗꯣ ꯃꯥꯅ ꯍꯥꯏꯕꯗꯤ ꯌꯥꯔꯨꯕꯗꯣ ꯋꯥꯈꯜꯗ ꯂꯥꯛꯄꯗꯣ ꯂꯥꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯂꯧꯔꯁꯨ ꯍꯨꯔꯥꯟꯒꯦꯅ ꯈꯜꯂꯛꯑꯦꯅ ꯃꯥꯅ ꯑꯗꯨ ꯍꯨꯔꯥꯟ ꯃꯇꯝꯗ ꯑꯩꯁ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯈꯟ ꯆꯞ ꯆꯥꯅ ꯅꯤꯡꯈ꯭ꯔꯗꯤ ꯁꯩꯇꯥꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯨ ꯑꯣꯏꯔꯦꯗꯅ ꯁꯩꯇꯥꯟꯒꯤ ꯊꯕꯛ ꯃꯥꯒꯤ ꯊꯕꯛ ꯑꯣꯏꯔꯦꯗꯅ ꯍꯨꯔꯥꯟꯕ ꯍꯥꯏꯁꯦ ꯑꯗꯨꯗꯒꯤꯗꯤ ꯃꯉꯣꯟꯗ ꯁꯩꯇꯥꯟꯁꯤꯅ ꯀꯥꯕꯨ ꯇꯧꯕ ꯍꯧꯔꯒ ꯃꯥꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯤꯑꯅ ꯃꯊꯪ ꯃꯊꯪ ꯍꯨꯔꯥꯟꯕ ꯉꯝꯃꯥꯅꯦ ꯌꯥꯝ ꯀꯥꯔꯤ ꯃꯥꯅ ꯀꯌꯥꯝ ꯖꯣꯜꯗꯣ ꯑꯃꯈꯛ ꯆꯥꯕ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯁꯤꯟꯗꯣꯛꯄꯤꯕ ꯃꯇꯝꯗ ꯁꯤꯟꯗꯣꯛꯄꯤꯕ ꯃꯇꯝꯗ ꯑꯌꯥꯠ ꯑꯃꯅ ꯑꯇꯣꯞꯄ ꯑꯌꯥꯠ ꯑꯃꯒꯤ ꯃꯐꯝꯗ ꯑꯜꯂꯥꯍꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯪꯕꯅꯤ ꯑꯜꯂꯥꯍꯅ ꯊꯥꯗꯔꯤꯕꯗꯨ ꯃꯈꯣꯏꯅ ꯍꯥꯏ ꯅꯪꯗꯤ ꯑꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯖꯥꯜ ꯇꯧꯕꯅꯤ ꯅꯠꯇꯦ ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯈꯪꯗꯕꯅꯤ ꯍꯥꯟꯅꯒꯤ ꯑꯍꯂ ꯀꯤꯇꯥꯕꯀꯤ ꯑꯌꯥꯠꯁꯤꯡꯗꯨ ꯍꯥꯟꯅ ꯆꯠꯅꯔꯝꯕ ꯑꯃꯗꯨ ꯁꯤꯟꯗꯣꯛꯄꯒꯤ ꯃꯇꯥꯡꯅꯤ ꯑꯗꯨ ꯔꯁꯨꯜꯗ ꯑꯇꯣꯞꯄ ꯍꯨꯀꯨꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯌꯥꯠ ꯑꯃ ꯁꯤꯟꯗꯣꯔꯛꯑꯦꯅꯦ ꯀꯨꯔꯥꯟꯁꯤꯗ ꯑꯗꯨꯗ ꯔꯁꯨꯜꯗ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯊꯥꯖꯗꯕꯁꯤꯡ ꯑꯍꯂ ꯀꯤꯇꯥꯕꯁꯤꯡꯗꯨꯅ ꯃꯨꯍꯝꯃꯗꯇꯪꯗꯤ ꯖꯥꯜ ꯇꯧꯕꯅꯦꯅ ꯍꯥꯏꯌꯦ ꯅꯠꯇꯦꯕ ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯈꯪꯗꯕꯅꯦꯕ ꯍꯦꯟꯅ ꯐꯕꯗꯨꯅꯦꯕ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯏꯁꯤꯗꯤ ꯃꯤꯑꯣꯏꯕꯗ ꯍꯦꯟꯅ ꯀꯥꯟꯅꯒꯗꯕ ꯍꯦꯟꯅ ꯐꯕꯗꯨꯅꯦꯕ ꯑꯜꯂꯥꯍꯅ ꯍꯦꯟꯅ ꯈꯪꯉꯦꯕ ꯑꯗꯨ ꯍꯥꯏꯌꯨ ꯃꯨꯍꯝꯃꯗ ꯑꯗꯨꯒꯤꯗꯨ ꯊꯥꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯑꯥꯌꯠ ꯑꯃ ꯁꯤꯟꯗꯣꯛꯄ ꯍꯥꯏꯔꯤꯁꯦ ꯑꯥꯌꯠ ꯑꯃ ꯊꯥꯔꯛꯄꯗ ꯑꯃ ꯁꯤꯟꯗꯣꯛꯄ ꯍꯥꯏꯔꯤꯁꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯄ ꯍꯨꯀꯨꯝꯗꯣ ꯑꯃ ꯍꯥꯏꯔꯝꯕꯗꯒꯤ ꯑꯃ ꯍꯥꯏꯔꯛꯄꯅꯦꯕ ꯃꯤꯒꯤ ꯂꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯠꯇ꯭ꯔꯒ ꯑꯥꯗ ꯌꯥꯎꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯃꯗꯨ ꯃꯇꯝꯗ ꯃꯗꯨ ꯍꯥꯏꯔꯛꯏꯗꯣ ꯑꯜꯂꯥꯍꯅ ꯊꯥꯔꯛꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯉꯤꯕ ꯑꯜꯂꯥꯍꯨ ꯑꯥꯂꯝ ꯕꯤꯃꯥ ꯌꯨꯅazzilu ꯑꯜꯂꯥꯍꯅ ꯀꯔꯤ ꯍꯥꯏꯔꯛꯏꯕꯒꯦ ꯆꯞ ꯆꯥꯅ ꯑꯜꯂꯥꯍ ꯀꯔꯤ ꯈꯪꯉꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯧꯒ꯭ꯔꯦ ꯇꯧꯔꯤꯁꯤ ꯑꯗꯨ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯏ ꯅꯕꯤꯗ ꯍꯥꯏꯔꯦ ꯏꯅꯃꯥ ꯑꯟꯇ ꯃꯨꯐꯇꯔ ꯅꯪꯗꯤ ꯅꯪꯗꯤ ꯅꯆꯤꯟ ꯊꯤꯕꯅꯤ ꯍꯥꯏꯖꯤꯟꯕꯅꯤ ꯖꯥꯜ ꯇꯧꯕꯅꯤ ꯅꯪ ꯇꯧꯔꯤꯁꯤ ꯀꯨꯔꯥꯟ ꯑꯣꯏꯔꯝꯃꯣꯏꯁꯤꯗꯤ ꯁꯤꯟꯗꯣꯛꯅꯩꯌꯦꯅ ꯍꯥꯟꯅꯩꯗꯨꯒ ꯃꯥꯟꯗꯦ ꯁꯤꯟꯗꯣꯛꯅꯩꯌꯦꯅ ꯁꯤꯗ ꯑꯌꯥꯠ ꯑꯩꯈꯣꯏꯁꯨ ꯃꯟꯁꯨꯛ ꯑꯣꯏꯕ ꯁꯤꯟꯗꯣꯛꯄ ꯑꯗꯨ ꯑꯗꯥꯅ ꯂꯣꯟꯅꯔꯤꯗꯣ ꯁꯨꯝꯕꯁꯤꯗꯩꯅꯤ ꯑꯗꯨ ꯌꯥꯎꯗꯦꯕ ꯃꯟꯁꯨꯛ ꯑꯣꯏꯕ ꯃꯈꯣꯏꯗꯤ ꯌꯥꯎꯔꯗꯤ ꯃꯟꯁꯨꯛ ꯀꯔꯝꯕ ꯑꯣꯏꯗꯣꯔꯤꯕ ꯌꯥꯎꯒꯗꯕ ꯅꯠꯇ꯭ꯔꯦ ꯀꯨꯔꯥꯟꯁꯤꯗ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯊꯥꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯦꯕ ꯃꯟꯁꯨꯛ ꯑꯣꯏꯕ ꯁꯤꯗ ꯏꯔꯛꯄ ꯍꯥꯏꯌꯨ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯄꯨꯊꯔꯛꯄꯅꯤ ꯃꯁꯤ ꯔꯨꯍꯨꯜ ꯀꯨꯗꯨꯁꯅ ꯖꯤꯕ꯭ꯔꯤꯜꯅ ꯅꯪꯒꯤ ꯔꯕꯇꯒꯤ ꯑꯆꯨꯝꯕꯒ ꯂꯣꯏꯅꯅ ꯆꯦꯠꯅ ꯂꯦꯞꯍꯟꯕꯤꯅꯕ ꯊꯥꯖꯕꯁꯤꯡꯕꯨ ꯑꯃꯁꯨꯡ ꯂꯝꯖꯤꯡ ꯑꯃꯗꯤ ꯍꯔꯥꯎ ꯄꯥꯎ ꯑꯣꯏꯅ ꯃꯨꯁꯂꯤꯝꯁꯤꯡꯗ ꯉꯔꯥꯡꯁꯨ ꯃꯨꯁꯂꯤꯝꯁꯤ ꯌꯥꯎꯈꯤ ꯉꯁꯤꯁꯨ ꯌꯥꯎꯔꯦ ꯃꯨꯁꯂꯤꯝꯁꯤꯡꯗꯅꯤ ꯁꯤ ꯂꯝꯖꯤꯡ ꯑꯣꯏꯅꯕ ꯍꯔꯥꯎ ꯄꯥꯎ ꯑꯣꯏꯅꯕ ꯌꯍꯨꯗꯤꯗꯁꯨ ꯅꯠꯇꯦ ꯏꯁꯥꯏꯗꯁꯨ ꯅꯠꯇꯦ ꯍꯅꯐꯤꯗꯁꯨ ꯅꯠꯇꯦ ꯑꯂꯦꯗꯤꯁꯇꯁꯨ ꯅꯠꯇꯦ ꯁꯤयादꯁꯨ ꯅꯠꯇꯦ ꯃꯨꯁꯂꯤꯝꯗꯅꯤ ꯀꯨꯔꯥꯟꯗ ꯍꯥꯏꯔꯤꯁꯤꯀꯣ ꯁꯤ ꯀꯨꯔꯥꯟꯁꯤ ꯊꯥꯔꯛꯏ ꯃꯇꯝꯗ ꯌꯍꯨꯗꯤ ꯂꯩꯔꯝꯃꯦ ꯏꯁꯥꯏ ꯂꯩꯔꯝꯃꯦ ꯅꯁꯔꯥꯅꯤ ꯂꯩꯔꯝꯃꯦ ꯃꯈꯣꯏ ꯃꯤꯡ ꯊꯣꯟꯖꯔ ꯒ꯭ꯔꯨꯞ ꯃꯈꯣꯏꯁꯨ ꯃꯨꯁꯂꯤꯝ ꯂꯩꯔꯝꯃꯦ ꯁꯣꯏꯗꯅꯃꯛ ꯑꯜꯂꯥꯍꯅ ꯈꯪꯉꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗꯨ ꯇꯝꯕꯤꯔꯛꯄꯅꯤ ꯅꯉꯣꯟꯗ ꯃꯤ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏꯕꯗꯨ ꯔꯁꯨꯜꯗ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯃꯥꯡꯊꯣꯛꯄꯤꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯔꯣꯜꯗꯤ ꯂꯝꯂꯥꯟꯕ ꯂꯣꯟꯅꯤ ꯃꯥꯅ ꯇꯝꯕꯤꯔꯤꯕ ꯍꯥꯏꯕꯤꯔꯤꯕ ꯃꯤꯑꯣꯏꯗꯣ ꯑꯗꯨꯗꯤ ꯑꯔꯕꯤ ꯅꯠꯇꯦ ꯑꯔꯕꯤ ꯃꯆꯥꯁꯨ ꯅꯠꯇꯦ ꯑꯔꯕꯤ ꯃꯆꯥꯁꯨ ꯅꯠꯇꯦ ꯑꯔꯕꯤ ꯃꯆꯥ ꯅꯠꯇꯕ ꯑꯃꯅ ꯇꯖꯟ ꯀꯌꯥ ꯋꯥꯡꯗꯧꯔꯕ ꯀꯨꯔꯥꯟꯁꯤ ꯃꯉꯣꯟꯗ ꯇꯥꯛꯀꯗꯕꯁꯤ ꯔꯁꯨꯜꯗ ꯑꯗꯨꯒ ꯃꯁꯤꯗꯤ ꯑꯔꯕꯤ ꯂꯣꯟꯅꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯁꯤꯅꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤꯡꯗ ꯊꯥꯖꯗꯕꯁꯤꯡꯗꯨ ꯂꯝꯖꯤꯡꯕꯤꯔꯔꯣꯏ ꯃꯈꯣꯏꯕꯨ ꯑꯜꯂꯥꯍꯅ ꯃꯈꯣꯏꯒꯤꯗꯤ ꯗꯟꯗꯤꯅꯤ ꯆꯩꯅꯥ ꯂꯩꯔꯕ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤꯗꯅꯦ ꯑꯌꯥꯠꯁꯤꯡꯁꯤꯗ ꯀꯨꯔꯥꯟꯒꯤ ꯊꯥꯖꯗꯕ ꯃꯤꯁꯤꯡꯗꯨ ꯂꯝꯖꯤꯡ ꯐꯪꯉꯔꯣꯏ ꯁꯨꯞꯅꯒꯤ ꯑꯣꯏꯗꯕ ꯖꯥꯜ ꯇꯧꯕꯗꯤ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤꯡꯕꯨ ꯊꯥꯖꯗꯕꯁꯤꯡ ꯑꯗꯨ ꯈꯛꯇꯅ ꯇꯧꯕꯅꯤ ꯃꯈꯣꯏꯗꯨꯅꯤ ꯆꯤꯟꯊꯤꯕꯁꯤꯡꯗꯨ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯇ ꯊꯥꯖꯗꯕ ꯆꯤꯡꯅꯕ ꯃꯤꯁꯤꯡꯗꯣ
ꯃꯈꯣꯏꯅꯅꯦꯕ ꯖꯥꯜ ꯇꯧꯕꯗꯣ ꯃꯈꯣꯏ ꯈꯛꯇ ꯑꯣꯏꯒꯗꯕꯅꯦ ꯀꯅꯥꯒꯨꯝꯕꯅ ꯌꯥꯗ꯭ꯔꯕ ꯑꯜꯂꯥꯍꯕꯨ ꯃꯥꯅ ꯊꯥꯖꯔꯝꯂꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯅꯝꯗꯨꯅ ꯇꯧꯍꯟꯕ ꯅꯠꯇꯅ ꯍꯥꯏꯗꯤ ꯅꯝꯐꯨꯗ ꯑꯣꯜꯍꯟꯕꯗꯨ ꯅꯠꯇꯕ ꯃꯥꯒꯤ ꯊꯃꯣꯏꯅꯗꯤ ꯏꯪꯊꯖꯔꯤꯕ ꯊꯥꯖꯕ ꯑꯗꯨꯗ ꯇꯧꯏꯃꯁꯨꯡ ꯏꯃꯥꯟꯗꯨ ꯀꯔꯝ ꯀꯥꯏꯗꯦꯕ ꯃꯕꯨꯡꯗꯗꯤ ꯀꯥꯟꯇꯤ ꯐꯖꯅ ꯑꯣꯏꯔꯒ ꯏꯃꯥꯟꯒꯤ ꯋꯥꯁꯨ ꯂꯩꯌꯦꯕ ꯆꯦꯠꯅ ꯑꯗꯨ ꯂꯩ ꯑꯗꯨ ꯅꯠꯇꯅꯗꯤ ꯇꯧꯏꯃꯁꯨꯡ ꯃꯗꯨ ꯅꯠꯇꯕꯤꯗ ꯀꯅꯥꯒꯨꯝꯕꯅ ꯃꯊꯕꯥꯛꯇꯨ ꯍꯥꯡꯗꯣꯛꯂꯕ ꯊꯥꯖꯗꯕꯗ ꯃꯈꯣꯏꯗꯨꯒꯤ ꯃꯊꯛꯇ ꯑꯜꯂꯥꯍꯒꯤ ꯑꯁꯥꯎꯕꯅꯤ ꯃꯈꯣꯏꯒꯤꯗꯤ ꯆꯥꯎꯔꯕ ꯗꯟꯗꯤꯅꯤ ꯑꯗꯨꯅ ꯑꯜꯂꯥꯍꯕꯨ ꯏꯟꯀꯥꯔ ꯇꯧꯕꯁꯤ ꯆꯤꯟꯗ ꯏꯟꯀꯥꯔ ꯇꯧꯈꯤꯕ ꯁꯤꯔꯝꯗꯥꯏꯗ ꯅꯝꯕ ꯃꯇꯝꯗ ꯅꯪ ꯑꯜꯂꯥꯍꯕꯨ ꯏꯟꯀꯥꯔ ꯇꯧꯕꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯏꯟꯀꯥꯔꯒꯤ ꯋꯥꯍꯩꯗꯨ ꯃꯥꯅ ꯁꯤꯗꯧꯔꯦ ꯈꯪꯗꯅ ꯏꯟꯀꯥꯔ ꯇꯧꯔꯨꯕꯗꯨ ꯑꯗꯨ ꯌꯥꯏ ꯍꯥꯏꯕ ꯑꯗꯨ ꯅꯠꯇꯕ ꯑꯗꯨ ꯅꯠꯇꯗꯅ ꯃꯥꯅ ꯏꯟꯀꯥꯔꯁꯤ ꯆꯞ ꯆꯥꯅ ꯑꯌꯥꯠꯁꯤꯗ ꯇꯧꯔꯨꯔꯦ ꯇꯧꯔꯗꯤ ꯃꯗꯨ ꯃꯤꯗꯨ ꯌꯥꯗꯦ ꯑꯜꯂꯥꯍꯒꯤ ꯑꯁꯥꯎꯕꯅꯦ ꯑꯦꯛꯁꯦꯞꯁꯟ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯄꯨꯛꯅꯤꯡꯅꯕꯨ ꯆꯞ ꯆꯥꯅ ꯊꯥꯖꯔꯕ ꯑꯗꯨꯗꯤ ꯁꯤꯔꯝꯗꯥꯏꯗ ꯀꯜꯃꯥ ꯀꯨꯐ꯭ꯔꯗꯨ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯕꯅꯤ ꯀꯨꯐ꯭ꯔꯒꯤ ꯀꯜꯃꯥꯗꯨ ꯍꯥꯏꯗꯤ ꯑꯜꯂꯥꯍ ꯊꯥꯖꯗꯦꯅ ꯍꯥꯏꯕꯗꯨ ꯑꯗꯨ ꯍꯥꯏꯕ ꯌꯥꯏ ꯃꯗꯨ ꯃꯈꯣꯏꯅ ꯍꯦꯟꯅ ꯄꯥꯝꯂꯨꯕꯒꯤꯅꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤꯕꯨꯅ ꯑꯈꯦꯔꯠꯇꯒꯤ ꯑꯗꯨꯒ ꯃꯗꯨꯗꯤ ꯑꯜꯂꯥꯍꯗꯤ ꯂꯝꯖꯤꯡꯕꯤꯗꯦ ꯊꯥꯖꯗꯕ ꯃꯤꯁꯤꯡꯕꯨ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠꯁꯤꯗ ꯆꯠꯇꯕ ꯁꯤ ꯊꯥꯖꯗꯕ ꯀꯨꯔꯥꯟꯒꯤ ꯏꯟꯀꯥꯔ ꯇꯧꯕ ꯃꯤꯗꯨ ꯁꯤꯒꯤꯁꯤ ꯂꯝꯖꯤꯡꯗꯦꯕ ꯁꯤꯒꯤ ꯃꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗꯣ ꯐꯪꯍꯜꯂꯔꯣꯏ ꯃꯈꯣꯏꯗꯨꯅꯤ ꯆꯥꯖꯨꯝ ꯅꯝꯁꯤꯟꯈ꯭ꯔꯕꯁꯤꯡꯗꯨ ꯑꯜꯂꯥꯍꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡꯗ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯇꯥꯅꯕꯗꯨꯗ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯎꯅꯕꯗꯨꯗ ꯃꯈꯣꯏꯗꯨꯅꯤ ꯅꯥꯆꯨꯡꯗꯕꯁꯤꯡꯗꯨ ꯁꯤ ꯀꯥꯡꯕꯨꯁꯤꯅ ꯃꯥꯅ ꯀꯨꯔꯥꯟꯁꯤꯗꯤ ꯄꯥꯔꯤꯕ ꯈꯪꯉꯤꯕ ꯑꯗꯨꯝꯕ ꯃꯤꯁꯨ ꯌꯥꯎꯗꯧꯔꯤꯃꯤ ꯑꯗꯨꯒ ꯑꯌꯥꯠ ꯑꯝꯇ ꯊꯥꯖꯔꯨꯗ꯭ꯔꯦ ꯆꯤꯡꯅꯔꯨꯔꯦ ꯏꯟꯀꯥꯔ ꯇꯧꯔꯨꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯃꯥ ꯆꯥꯖꯨꯝ ꯅꯝꯈ꯭ꯔꯦ ꯃꯥꯗꯤ ꯈꯪꯉꯣꯏꯗꯧꯔꯤꯃꯤ ꯁꯣꯝꯗ ꯀꯂꯤꯃꯥꯗꯤ ꯁꯣꯟꯗꯅ ꯑꯗꯨꯝ ꯂꯩꯗꯧꯔꯤꯃꯤ ꯁꯤꯕꯗꯁꯨ ꯁꯣꯟꯈ꯭ꯔꯦ ꯂꯣꯟ ꯍꯧꯗꯧꯔꯤꯃꯤ ꯕꯦꯔꯥꯅꯦꯕ ꯁꯣꯏꯗꯅꯃꯛ ꯃꯈꯣꯏꯗු ꯑꯈꯦꯔꯠꯇ ꯃꯥꯡꯖꯔꯒꯗꯕꯁꯤꯡꯅꯤ ꯑꯗꯨꯒꯤ ꯇꯨꯡꯗ ꯇꯁꯦꯡꯅꯃꯛ ꯅꯪꯒꯤ ꯔꯞꯇꯤ ꯈꯨꯜ ꯍꯣꯡꯂꯛꯄꯁꯤꯡꯗ ꯃꯈꯣꯏꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯔꯕ ꯇꯨꯡꯗ ꯑꯗꯨꯒꯤ ꯇꯨꯡꯗ ꯀꯟꯅ ꯍꯣꯠꯅꯖꯕꯁꯤꯡꯗ ꯑꯃꯁꯨꯡ ꯊꯥꯖꯕꯁꯤꯡꯗ ꯈꯥꯡꯖꯕꯁꯤꯡꯗ ꯇꯁꯦꯡꯅꯃꯛ ꯅꯪꯒꯤ ꯔꯞꯇꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯀꯣꯛꯄꯤ ꯍꯩꯕꯅꯤ ꯀꯟꯕꯤ ꯍꯩꯕꯅꯤ